Nungsiba ichilinausing ngasi aikoina punna khangminnagdoriba asi Dojakh ki Maisha-dagi Karamna Hingani Haibagi Matangdani Allah mapu Mahaki Thawzalna Aikoi pumnamukko dunya asida mapu Mahaku masak khanglaga Punsi lennanaba semlaga thabirakne Loinana hingbada changdaba yadaba posak kayamaramsu semlaga pinabiri Asumna mapu Mahakna Thawzal kayamaram tawbiri Mapu Mahaku masak khangnanaba Mahaki yathang tunginna punsi lenkhiba taragadi Mapu Mahak chap chana khangba ngamgani Maram asinani insan miyoiba aikoigi damakta Jannat amasung Jahannam semlaga thambikriba ase Karigumba aikoi miyoibana Mahaki yathang tunginna chatkhiba taragadi Jannat fanghallaga mai pakpa pinabigani Aduga Mahaki yathangbu khongloina khiba taragadi Jahannam haibadu aikoigi leifam oirugani Aduna khanthabiyu Jahannam haibasi yamna kiningai oiba posak amani Quran amasung hadith singda masigi aki tujungba makhal mathelgi Azaab amasung madugi tongan ba awabasing mapu Mahakna sandokna takpiri Maramdi Allah-gi bandasingna madudagi kiraknaba amasung masana masabu Jannat ki niyamat singi matik chaba misak ama oiraknaba Jahannam gi Matangda Allama Zamkhasrini iri Alim amana ahingi mang amada Jahannam gi halat sing ubu matamdi yamna kiman khibana Nongalaga ayuk hek oirakpada Mahaki masam pumnamuk angaubu oikhirame Aduna Jahannam haibasi yamna kiningai oiba potsak amane Ngasidi aikoigi halat yengsi haibadi Kaisu leitaba dunyagi mai asifawba khangba ngamde Aduga karamna ngamgani Dunyagi maidagi saruk kaya heliba akhirat ki mai adu Adabul Mutalimin qawba lairik aduda Qari Muhammad Siddiq sahibna Talibi ilma amagi matangda iri Telabna hairabada Talibi ilma aduna Lairiba masjid adugi kachin amada safar lakpa nupi amakak Karigumba problem amadagi leihan khirame Madudagi Mahakna lairik paringai chainungda Saitana waswasa thajilame Mahakna masagi khudom biyadu maida churaga hai Nahak ahanbada dunyagi mai asi khangu Aduga karigumba dunyagi mai asi khangba ngamdaba taragadi Jahannam gi adugumlo mai khwaidagi hena kanba adu karamna khangba ngamgani Yengbiyu Nungsiba marup mapijasing Misak asibu Jahannam gi mai gi akibana nupi adubu sokpadagi thingki Gunagi kuyomtana thalaba taibang miyoiba singnasu Thodok asidagi tamjafam thoktabara Kifamsu thok maramdi Allah Ta'ala na Mahaki senglaba Quran mazidta asumna haibiri Hey iman puraklaba miyoi sing Nakhoi nasamasung nakhoi gi imung manung singsu Maidagi hingu loinana Jahannam gi sing asi miyoiba amasung nungna oigani Jahannam haibasi aki tujungba kiningai oiba posak amani haibasi panjakriba telapa ayat asidagi khangba ngamkhre Atopa mafam amada Jahannam haibasi kaya yamna kiningai oiba posakno amasung sathibano haibasi asumna haibiri Tasengnamak Jahannam da hoba jakum haibu upambi asi Gunagar singi chana nabagi chinjak oigani
Praman oina hairibada saudoklaba pitrai hairibadu makhoigi mabuksingda saugani isingumna. Matau asumna jahanamgi maigi matangda panbiri. Hadis amada Hazrat Abu Hurairah radhiyallahu anhu na riwayat tawbiri. Allahgi Rasul sallallahu alaihi wasallam na haibirami. Dojakh isingi makok mathakta Azaab ising hek haithaba matamda. Azaab ising adu mabuk phawba yawraga manungi kayat khudingmak paidat khigani amasung Azaab ising aduna amang thongda thoklakkani. Quran da sumna haibiri. Dojakh isingi sawan chak thekraba matungda Azaab ki mahau tanghannanaba anauba sawan amada onthokani. Amasung chak thekhanbagi amasung sawan sing onthokpagi mari asi adum tawduna leigani. Kabi amana asumna saithari. Kapkani lau khongani mafamduda. Kaidaunungda siba haibadudi laklaroi. Matau asumna jahanamda tagadaba miyoisingi matangda farista singda hukum tawgani. Nakhoi mahakbu faw amasung jahanamda langthakho. Adugi matungda mahaki makoki mathakta asawbi sing haithaw amasung haigani nang mahau tangu. Quran Masjid lagi. Jahanamda leiba miyoising adugi maithong sing onthokkhigani. Haibadi jahanamgi ising adu haithaba matamda mawong matau thiba misaga mo oigani. Aduga mafamduda leigadaba mising adugi hakchang sing yamna chawgani. Hadis talaki. Hazrat Abdullah bin Amr dagi riwayat ni. Allahgi Rasul sallallahu alaihi wasallam na haibirami. Jahanamda leigadaba miyoising adu mafam aduda masasing chawkhat hangani. Dojakhi ammagi na machadagi lawkhiduna lengjum phawbagi athapa asi chahi chatret ki khongsat oigani. Mahaki managi chawbana gaz humfutara oigani. Amasung mahaki potchai saina naba nakal animaki achawba maya ani aduna Uhud ki chingdagi hena chawgani. Aduna khanthabiyu. Jahanamda leigadaba mi amamamgi chawba sangba pakba asuk yamna oiraba sidadi jahanamdi kaya yamna chawramgani. Jahanamna chawbagi changasi Allah Ta'ala na Quran da sumna haibiri. Allah na jahanamda hangani nahak nabuk thallabra. Matamduda haigani atay ahinba kafir amadi haiba indaba layribra. Aikhoibu madudagi Allah Ta'ala na kanbisano. Nungsizarba ichili nausing. Tamthiraba tukatsarba mafam aduda. Layba miyoising aduna. Yamna kappa maramdagi. Makhoigi pirang sing adu. Ikheng oina chelakani. Adubu chelak labasu. Pigi drop na laizi isingum matamduda. Karigumba amma fawba kaanaba fanglaroi. Asigum laba akan bau. Tabda tujung ba azab sing. Quran amasung hadis ki mangalda khangba ngamkre. Ngasi hayang sigani khangdaba. Miyoi bagi punsi mate khara khajik asida. Khantharaga Allah hamade. Mahaki Nungsiba Rasool sallallahu alaihi wasallam gi yathang tungin na. Apaba amal tawraga. Len khidaba taragadi. Poloi da mai pakpa fangloi. Nungsira bichiri nausing na. Video asibo Musalman bhai behen khudimukta yohan biduna. Jahanam gi matangda khanghan biyo.